Khudong chadaba kaya tungoinaram laga Tamenglong district ki atang khulen Nengluang dagi Maidiniliu Prinmai chahi yankaimathoi hairiba asa wakar asina mahaki khuldagi leiba angang mahaki khulda leiba angang Singda Polio vaccine Peethakhre pung nipan changna kilometer kunganipan Khongna chinglambi da Chattuna akiba leitana nupi oibigi thongna utkre Maidiniliu Prinmai mapuroiba Mazen Lagbau Prinmai gi Kathokpagi Thongnabu Manipur gi Governor Ajay Kumar Vallana Thagatpaga loinana ikai kumnaba ulakli Tamenglong district ki Tamai subdivision gi manung chana leiba atang khulen asi chingi manung hanjinba mafam da leiba khul amani khul asida matik chana power supply leitabaga loinana gari na chatpa yaba lambi leitabana Maidiniliu Prinmai na mari leinaba authority dagi polio vaccine yauraba vaccine carrier mananganda puduna Khongna sanglaba lambi asi pung nipan changna chattuna mahaki khulda leiba angang Singda hauzik sathariba Pulse Polio immunization program inglisingani kunmanga gi manung chana matam chana polio vaccine Peethakhre naba honakibani hairi mahaki khulda leiba angang amata polio vaccine Peethakpada chitha haudanaba achetpa firep amaga loinana Maidiniliu Prinmai na nupi ama oirabasu singnaba kaya tungoinaram lagat kathoktuna honakibani mahaki thauna amasung kathokpa sina asa wakar kaya gi lamjing maira oiragani haina khunja sing amasung miyamna thagatpaga loinana ikai khumnaba utli Manipur gi Governor Ajay Kumar Vallana su social media platform Singda Thagalakpa post Singda Maidiniliu Prinmai gi thauna amasung kathokpa sibu awang bathakta ikai khumnaba utlakli panbayai lebaga sida Pulse Polio immunization English program inglisingani kunmanga thasigi haukibatang tarani thoidagi hauduna taramari fawba chathakibane khongthang asigi mapung manung channa pokpadagi chahi manga fawbagi manungda leiba angang khudingmak polio vaccine Peethakhre naba pandam thamkibane